허리 맞지도 라이브. 현잘라가니. 허리 맞지도 라고. Kay Mika Vivim. Sanatombi. Sanatomine. Ay, di sanatombi ka, wey. Aguda telepon dong. Aguda nang phone yakra. Ay ko to ya, to toy. Abungo na phone pa ba. Ha? Ay taro. Kay no season na ilo. Da ko ko ro. Ado disun ta hai. Tau. Katira Ngati lang ako phone. Si Phone Katise. tawag ka taw. Sige bentis. Siya. Yan. Lauro susan lang ta. Sino ta pi taw ri. Diaper na, diaper yung sambuy. Ano na pa? Pero ya. Nakakay ko. Ay ay. Kakapya. Diaper ade no puro. Ano tawag dito? Hobe-hobe tawag. Hoi hoi hoi. Khoi mai makut ka ji loi ne bang. Ya chan bi ne khut ma za na ya tra ni na. Ko sa yo pok thu. Khut ma za se ya tre. Sing do halam yo ko. Oh. Tu sigi sing ha di si. Ai se kai no tau de ba mun na ne. Khoi mai mi di pu tha tha ga le ka mai toi ne hong de ai gi di ang hek tha ka lo ba da ba monetization de ta phang da ba. Tan da na. Adu tu si de sing ha li si. Ami sing ha li. Yamna. Na ri hai he na wo di kai ma hai da ba ne. Tanda tawag ito. Ko so na tra siapa kira. Indame. Indame ba. Dami. Indame. Khoi mana ha ka sari hai re ise ku ire mana zari ba hidak se doctor ahum gi hidak ni na hidak mayam si manung da mango da pakna draba ama yaura jala na chudum khan ba adagi mayam na chu asdaw de yu daw de bi yu adagi amna ta yu na adu chudum tai duga akhoi doctor loken da si ga ma hidak si am kui da charam mane goi de dum pha ba mai sum daw bane adagi haujikan ji de mo unsa je pasala amina imana ha ga ja bahot paside ekta segai ba aduna magi pambom che oi thangwa pambom si da khara tale na makhawai oi na tawi mathak na te ba khara tale na khoi je hidak lang thak tairaga molom ama lei mo operation tawbada yam ocean ba molom ne na adugi do taira kanda bandage salaga thammi ado khama je supa phatre ba numi ni ni khudni khoi ji dressing tawbe du phatra sum hendorak pa aduga ising hala halaga apukhai rak pa tawi ba hana je khoi ju ising je side ta yetum amana thillaga tamna lokthok piraga unsa do napsal halaga main taw bane ba adu taw taw na dum masa je loina ba chandorak pa kai hani lok 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 pa do helak pa masum darak pa do ising do pokhai ga kano torok pa na masum darak pa do adu masa ate ate da su ising je hala hala sum torok pa adu dagi de inang nupi atom bi sida wari sare adu ga moina sidagi home care service na team ma le ba adu gi team bi doctor sing do lak pi re la ka na mo yeng bada smaina taw ba se albumin wat pa na su taw bani na albumin je khama je pi thae adu ga blood test su tawre blood test ki report sida jo khoina chingnari bu do adu amta le ramdre hemoglobin ga di 12.4 le rami ima je ate ate budi khare hendo henjin adu nei ba adu dagi di doctor na biopsy tawrse na khoi gi anaba si mafam sidagi skin khara laure duga biopsy tawre biopsy to matam sidadi E coli have a bacteria do aduna thohan bani na haire Oo, tawag tere. aduga khoina yam nungai ba na palliative care society sina ne khoina patient ji gi anaba dagi any kainom tawbase doctor unaba ga se khoi su yaw dre ba moina dum doctor da magi report se yang halani aduga hida il halani pijarani aduga moina taiba khotpa tawri mayam se moina loi tawba nga tani masidi akhoi patient party akhoi dani masida kaimta awaba pibidre asyam phagar jani sigi moi society malerami se aduga yam nungai ba amna palliative care se moina tawri se nongma kalaga nongmane khoi magi dressing tawri se si tawri mayam se free nga tani ko paisa siki imta laude aduda akhoina moina lai je sijadagina kongpal sibauni ko lai je aduga patient mayam amju chalini ba khoidang na te ba chalise saida moina lai je thauni aduga masagi pocket tagi jo adum hanjari ni moi je yama matam dadi aduna akhoi gi patient party akhoina isana khangna moi gi damakta kaigumba khara tawbi ba adu khatani Agad sa bukod pa niya. Agad sa bukod pa niya. Kasi tawoy nang patano do phana bani. Ai di yauro ye ko ai fibam nam cha da asa ai di hantak se char no hanu salini ko magi ai hinga tum da bada ai hanu ko jam talle pam de ba ne su upai dai hanu ba
ꯑꯩꯗꯤ ꯄꯥꯛꯅꯕꯨ ꯎꯞꯄꯤꯔꯛꯑꯅꯨ ꯃꯥ ꯐꯖꯅ ꯎꯞꯄꯤꯌꯨ ꯌꯥꯔꯦꯍꯦ ꯑꯩꯗꯤ ꯍꯥꯏꯗꯣꯛꯆꯗꯦ ꯏꯃꯥꯗꯤ ꯑꯥ ꯃꯅꯨꯡꯗ ꯂꯩꯔꯤꯌꯦ ꯁꯤꯗ ꯂꯩꯌꯦ ꯂꯩꯍꯧ ꯌꯥꯎꯔꯛꯇꯦ ꯁꯤ ꯅꯝꯕ ꯍꯧꯔꯕ ꯍꯧꯔꯦ ꯁꯤ ꯏꯃꯥꯟꯅꯕꯤ ꯆꯥꯁꯦ ꯑꯩꯈꯣꯏ ꯏꯇꯥꯗꯒꯤ ꯂꯧꯔꯦ ꯉꯁꯤ ꯀꯩꯅꯣ ꯃꯥꯏꯗꯣ ꯑꯩ ꯃꯣꯟꯇꯦꯁꯣꯔꯤ ꯏꯇꯥ ꯃꯣꯟꯇꯦꯁꯣꯔꯤꯅ ꯄꯤꯕꯤꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯩ ꯏꯆꯥꯅꯨꯄꯤ ꯆꯥꯁꯦ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯝ ꯆꯪꯉꯒꯅꯦ ꯑꯥ. ꯑꯩ ꯃꯤꯡꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯕꯅꯦꯕ ꯑꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯑꯗꯨꯝ ꯇꯧꯁꯟꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯐꯦꯁꯕꯨꯛꯇꯔ ꯑꯌꯥꯝꯕ ꯌꯦꯡꯉꯤꯁꯦ ꯌꯨꯇ꯭ꯌꯨꯕꯇꯔ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯦ ꯑꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯣ ꯉꯁꯤꯗꯩꯗꯤ ꯈꯪꯉꯅꯤ ꯑꯩꯗꯤ ꯉꯍꯥꯛ ꯉꯍꯥꯛ ꯄꯣꯊꯥꯕꯗꯣ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯨꯝ ꯈꯪꯗꯦ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉꯦ ꯑꯩ ꯁꯨꯝ ꯌꯦꯡꯈꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯊꯥꯒꯠꯆꯕꯁꯦ ꯌꯥꯝꯅ ꯆꯥꯡ ꯅꯥꯏꯅ ꯌꯦꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯅꯨꯡꯁꯤꯕꯤ ꯈꯣꯡꯃꯟꯖꯣꯟ ꯄꯥꯠꯇꯒꯤ ꯁꯥꯈꯣꯝ ꯅꯨꯡꯁꯤꯕꯤ ꯑꯗꯒꯤ ꯑꯩꯒꯤꯅ ꯁꯥꯏꯈꯣꯝ ꯃꯣꯡꯕꯤ ꯃꯤꯃꯤ ꯃꯃꯧ ꯍꯦꯛ ꯃꯃꯧ ꯀꯩꯅꯣ ꯑꯩꯒꯤꯗꯤ ꯏꯗꯣꯝꯆꯥ ꯑꯣꯏꯗꯣꯏꯕ ꯃꯃꯧꯗꯣ ꯑꯩꯈꯣꯏꯒꯤ ꯀꯀꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯅ ꯐꯣꯟꯗꯗꯤ ꯏꯕꯨꯡꯉꯣꯁꯦ ꯑꯍꯜ ꯑꯣꯏꯁꯜꯂꯦ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯑꯗꯨꯒ ꯎꯒꯒꯨꯝꯁꯨ ꯇꯧꯏ ꯃꯥꯁꯦ ꯀꯗꯥꯏꯗꯅꯣꯕ ꯃꯁꯛꯁꯦ ꯎꯔꯦ ꯀꯩꯅꯣꯝꯗ ꯎꯈ꯭ꯔꯦꯕ ꯃꯥꯏ ꯃꯁꯛꯁꯦ ꯍꯣꯏ ꯎꯈ꯭ꯔꯦ ꯀꯩꯅꯣꯗꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯁꯨꯃꯥꯡꯒꯁꯦ ꯐꯣꯟꯗꯗꯤ ꯅꯣꯏꯁꯤ ꯆꯥꯎꯔꯝꯗ꯭ꯔꯕ ꯑꯗꯨꯒ ꯌꯥꯝ ꯆꯥꯎꯅ ꯎꯏꯌꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯎꯋꯦꯁꯨ ꯐꯣꯟꯗꯅ ꯍꯦꯜꯂꯦ ꯍꯣꯏ ꯆꯥꯎꯊꯣꯛꯄꯁꯦ ꯃꯥꯅꯤ ꯑꯍꯟꯒꯤꯁꯨ ꯌꯦꯡꯅꯤꯡꯉꯦ ꯃꯅꯨꯡꯗ ꯆꯪꯁꯤ ꯆꯥꯡ ꯃꯥꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯃꯤꯔꯣꯟ ꯃꯔꯤꯒꯗꯤ ꯈꯪꯗꯧ ꯅꯠꯇ꯭ꯔꯦꯗ ꯑꯁ ꯑꯩꯈꯣꯏꯐꯥꯎ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯃꯤꯡ ꯈꯛꯇꯅꯤ ꯈꯪꯉꯤꯁꯦ ꯍꯣ ꯉꯔꯥꯡꯁꯨ ꯑꯍꯤꯡꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯍꯤꯗꯥꯛꯁꯦ ꯀꯌꯥꯅꯣ 3 ꯍꯤꯗꯥꯛꯁꯦ ꯆꯥꯅ ꯇꯨꯝꯗꯣꯏꯅꯤ ꯉꯔꯥꯡ ꯇꯨꯝꯗꯦꯅ ꯑꯩꯁꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯗꯨꯝ ꯃꯥꯅ ꯉꯥꯡꯕ ꯊꯣꯛꯄꯁꯦ ꯉꯥꯡꯉꯒ ꯆꯍꯤꯗꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ 34 ꯁꯨꯔꯦ ꯌꯥꯝ ꯀꯟꯅ ꯑꯍꯟꯗꯤ ꯅꯠꯇꯦ ꯃꯥꯏꯇꯤꯒ ꯑꯩꯈꯣꯏ ꯗꯗꯥ ꯍꯣꯏ ꯍꯦꯛ ꯍꯣꯡꯈꯤꯕꯗꯣ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯆꯍꯤ 60 ꯑꯩꯈꯣꯏ ꯃꯥꯅ ꯆꯍꯤ 60ꯗ ꯄꯣꯛꯏ ꯗꯗꯥꯁꯦ ꯆꯍꯤ 60 ꯁꯨ ꯗꯗꯥ ꯆꯍꯤ 60ꯗꯅꯦꯕ ꯍꯣꯡꯗꯣꯛꯈ꯭ꯔꯤꯁꯦ ꯑꯗꯨꯏꯗꯤ ꯄꯣꯛꯄꯗꯩ ꯆꯍꯤ 60 ꯐꯥꯎꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯅꯤꯗꯅ ꯑꯇꯩ ꯃꯆꯥꯅꯨꯄꯥ 3 ꯑꯃꯗꯤ ꯍꯥꯟꯅ ꯂꯣꯏ ꯁꯣꯝ ꯅꯥꯀꯟ ꯃꯆꯤꯟꯗꯣ ꯊꯣꯡ ꯂꯩꯔꯛꯄꯒꯤ ꯂꯩꯔꯛ ꯂꯩꯔꯤꯗꯣ ꯑꯗꯨꯐꯥꯎꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯦ ꯁꯤꯁꯦ ꯏꯪꯈꯣꯜ ꯆꯥꯎꯅ ꯀꯣꯏꯔꯝꯕ ꯃꯐꯝꯗ ꯊꯣꯡꯌꯥꯗꯣ ꯌꯥꯎꯅ ꯂꯣꯏ ꯏꯁꯤꯡ ꯍꯥꯜꯂꯦ ꯇꯧꯔꯤꯁꯦ ꯃꯥꯗꯤ ꯁꯨꯒꯔꯗꯤ ꯂꯩꯇꯦ ꯅꯍꯥꯟ ꯕ꯭ꯂꯗ ꯇꯦꯁꯀ ꯂꯣꯏ ꯇꯧꯊꯣꯛꯑꯕꯅꯦꯕ ꯑꯗꯨꯗꯁꯨ ꯂꯣꯏꯅꯃꯛ ꯅꯣꯔꯃꯦꯜ ꯑꯩ ꯍꯥꯟꯅ ꯍꯤꯃꯣꯒ꯭ꯂꯣꯕꯤꯟꯒꯁꯦ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯋꯥꯡꯉꯔꯦ ꯑꯩꯈꯣꯏꯅꯕꯨ ꯅꯦꯝꯃꯦꯕ ꯁꯨꯝꯗ ꯇꯧꯁꯟꯕꯗꯨ ꯇꯧꯔꯤ ꯌꯣꯡꯉꯥꯟꯅ ꯂꯩꯕꯗꯨꯗ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯁꯨꯁꯤꯡꯁꯤꯅ ꯑꯗꯨꯝ ꯗ꯭ꯔꯦꯁꯤꯡ ꯇꯧꯔꯝꯃꯦꯕ ꯑꯗꯨꯗ ꯁꯨꯝ ꯐꯠꯇ꯭ꯔꯕ ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯛꯏ ꯃꯥꯅ ꯁꯨꯝ ꯀꯩꯅꯣ ꯇꯥꯝꯊꯤꯅꯁꯨ ꯈꯨꯠꯁꯥꯁꯨ ꯁꯣꯛꯆꯜꯂꯁꯤ ꯏꯁꯤꯡ ꯍꯥꯜꯂꯒꯅꯤ ꯇꯧꯔꯤꯁꯦ ꯇꯧꯕꯗꯤ ꯑꯩꯈꯣꯏꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯅꯅꯦꯕ ꯑꯗꯩꯗ ꯃꯣꯏꯒꯤ ꯁꯤꯖꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯄꯦꯁꯦꯟ ꯀꯤꯌꯔ ꯃꯌꯨꯝꯗ ꯆꯠꯂꯒ ꯇꯧꯕ ꯑꯃ ꯇꯤꯝ ꯑꯃ ꯂꯩꯌꯦꯕ ꯑꯗ ꯏꯅꯥꯎꯅꯨꯄꯤꯗꯣ ꯁꯤꯖꯗ ꯃꯣꯏ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯦꯜꯗ ꯂꯩꯕ ꯑꯗꯨꯅ ꯃꯥꯅ ꯄꯣꯔꯛꯑꯀꯥꯟꯗ ꯌꯦꯡꯕꯤꯔꯀꯥꯟꯗ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔ ꯊꯥꯔꯛꯏꯁꯦ ꯅꯣꯡꯃ ꯀꯥꯜꯂ ꯅꯣꯡꯃ ꯗ꯭ꯔꯦꯁꯤꯡ ꯇꯧꯕ ꯑꯩꯒꯤ ꯆꯍꯤꯗꯣ 90ꯒꯤ ꯃꯊꯛ ꯅꯠꯇꯦ ꯂꯩꯕ 10 ꯂꯩꯕ ꯍꯥꯏꯔꯤ ꯀꯩꯅꯣ ꯑꯗꯣ ꯆꯍꯤ ꯀꯩꯅꯣꯁꯤꯅ ꯈꯔ ꯑꯃꯨꯛ ꯍꯦꯜꯂꯦ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯍꯟꯗꯛꯅ ꯑꯃꯨꯛ ꯅꯣꯔꯃꯦꯜ ꯇꯥꯗꯕ ꯍꯦꯜꯂꯦ ꯈꯔ ꯁꯣꯛꯆꯟꯈ꯭ꯔꯦ ꯈꯔ ꯁꯣꯛꯆꯜꯂꯤ ꯃꯃꯥꯡꯒꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯑꯁꯣꯝꯗ ꯂꯩꯔꯨꯕꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯈꯔ ꯁꯣꯛꯆꯜꯂꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥꯅꯤ ꯀꯩꯝ ꯈꯜꯂꯤꯁꯨ ꯅꯣꯏꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯃꯤꯡ ꯑꯇꯩꯗꯨ ꯄꯆꯤꯠ ꯁꯤꯠꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅꯅꯦ ꯐꯠꯇꯕ ꯅꯍꯥꯟꯋꯥꯏꯒꯤ ꯁꯨꯝ ꯅꯤꯡꯁꯤꯡꯈꯤꯕ ꯀꯩꯗꯧꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯉꯁꯤꯐꯥꯎ ꯑꯩꯈꯣই ꯃꯥ ꯃꯁꯤꯡ ꯊꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯉꯥꯡꯉꯛꯇꯦꯕ ꯑꯝꯇꯁꯨ ꯉꯥꯡꯉꯛꯇꯦꯕ ꯑꯗꯨ ꯍꯧꯖꯤꯛꯁꯤꯅꯅꯦ ꯀꯩꯗꯧꯔꯤꯅꯣ ꯂꯣꯛꯅ ꯆꯥꯛꯄ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯅ ꯍꯪꯉꯤꯅꯦ ꯑꯉꯥꯡꯅ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯤꯕꯗꯅꯦ ꯃꯥ ꯂꯩꯁꯥꯕꯤꯁꯦ ꯃꯁꯤꯡ ꯊꯤꯅꯨꯅ ꯃꯥ ꯉꯥꯡꯉꯤꯗꯣ ꯈꯪꯖꯗꯦꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤ ꯀꯩꯅꯣꯁꯦ ꯈꯪꯗꯦꯕ ꯏꯆꯥꯅꯁꯨ ꯀꯔꯤ ꯍꯥꯏ ꯏꯆꯥꯅꯨꯄꯥꯁꯤꯅ ꯃꯁꯨ ꯅꯨꯄꯥ ꯃꯁꯨ ꯅꯨꯄꯥꯅꯦ ꯃꯥ ꯃꯕꯨꯛꯀꯤ ꯂꯣꯏꯔꯒ ꯀꯩꯅꯣ ꯇꯧꯔꯦ ꯊꯕꯛ ꯑꯃꯗꯗꯤ ꯊꯦꯡꯉꯦꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯒ ꯌꯥꯝ ꯇꯞꯄꯤ ꯑꯩꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯏꯃꯥ ꯑꯗꯨꯝ ꯇꯧꯋꯤ ꯑꯗꯒꯤ ꯑꯃꯒꯤꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯀꯩꯅꯣꯝ ꯇꯧꯕꯗ ꯃꯤꯖꯨꯟꯅꯅꯦ ꯃꯥꯅ ꯐꯩꯌꯦ ꯃꯕꯨꯡꯁꯨ ꯇꯞꯄꯦ ꯍꯥꯏꯕ ꯑꯗꯩ ꯑꯩꯈꯣꯏ ꯑꯕꯨꯁꯨ ꯌꯥꯝ ꯍꯣꯔꯦꯟ ꯄꯨꯔꯛꯑꯁꯨ ꯌꯥꯏꯌꯦ ꯈꯔ ꯐꯖꯕ ꯗꯨꯛ ꯂꯥꯎꯕ ꯑꯃ ꯂꯩꯕꯅꯤ ꯃꯥꯁꯨ ꯖꯤꯝ ꯆꯠꯂꯝꯒꯅꯤ ꯍꯥꯏꯔ ꯆꯦꯜꯂꯛꯑꯅꯤ ꯑꯁꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯊꯅꯝꯃꯦꯗꯅ ꯌꯨꯝꯗꯤ ꯑꯗꯨꯝ ꯊꯪꯅꯕ꯭ꯔꯥ ꯈꯔꯗꯤ ꯂꯣꯏ ꯊꯪꯅꯔꯤꯅꯤ ꯅꯪꯅ ꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯃꯆꯥ ꯅꯨꯄꯥ ꯍꯣꯡꯗꯣꯛꯈꯤꯕ ꯀꯩꯗꯧꯕꯁꯨ ꯂꯣꯏ ꯐꯛꯇꯣ ꯗꯗꯥꯁꯦ ꯍꯣꯡꯗꯣꯛꯈꯤꯕꯗ ꯀꯔꯤ ꯈꯜꯂꯤꯅꯣ ꯈꯪꯗꯦ ꯉꯥꯎꯔꯝꯃꯤꯁꯦ ꯑꯁꯤ ꯊꯃꯣꯏꯗꯣ
마마는 마사 한지 양 시제산 เฮ็ดห้ามมันนี่นะพ่อก็อยู่ขอไอ้ชุนป้าชาวอุ้มพ่อเอ็นปีนี้ดูปีมาเนาะป้าอันนี้มานุสิบัติสะมาเนี่ยบะดูไก่น้องไม่ให้ที่ละไก่น้องไม่ให้โตปกติอาหารอยู่ที่อาหารทีด้วยคนเนี่ยเนื้อแต่ดาดีดูนะนุสิบัติสะมาเนี่ยบอกว่าดูไก่น้องไม่ให้โตปกติอาหารก็อวยไม่ได้อาหารก็อวยไม่ได้ครั้งเดียวเนื้อแต่ดาดีชะลุดูหาเนี่ยทำโมจิตต้องขัดเลยบ้างนุสิบัติสะมาเนี่ยเชื่อพลาบนปกติไอ้ชุดูก็บักขะอะไรแบบนี้ด้วยเนี่ยtrong rồi sẽ trong ai cho ăn thì mà chắc chỉ có con làm đấy mà ngao cơ 이마 또 아이게 이마나비 매암 라이에 mà là vì mẹ ám lại này mà phải vô mà tại vì sao cái lâu gì mà hồi đấy hầu yên à mà thôi giảm bớt đi nát tiệp à cái lúa mà này sẽ lấy biu po lấy rồi 레이게 하요 그더게 이마 lấy rồi 레이로야 lấy chị 잘라게 예 바이바이 또 그러 giảm ăn khô coi mà à coi giảm gì anh kia YouTube tại cái thằng cái cả